Chahi Khuding October Kunmathoida Pangthoktuna Lakpa Police Commemoration Day Thoram Ngasi District Police Thoubal na susinduna masagi mathau pangthokpada Laikhidraba District asigi Police Personnel sing da laikatuna ikai khumnabu utkre Laikhidraba Police Personnel singi imung manunggi miyoi sing yauna Thoubal District Police Headquarter da pangthokkiba thoram aduda SP Thoubal Sachidananda Soibam amadi 3rd IRB gi Commandant Sarangthem Hemantana luchingduna miyamga loinana District asigi Laikhidraba Police Personnel kolumdagi photo da laikatuna ikai khumnabu utki Thaurangi manung channa Laikhidraba District asigi Police Personnel singi imungi miyoi singda SP Thoubal Sachidananda Soibamna achamba khodol singpiduna ikai khumna butki loinana District Police Thoubal amasung Association of Voluntary Blood Donors Manipur Thoubal District Branch ka khutsamnaduna District Police Headquarter ki campus da blood donation camp amasu pangthokkibaga loinana thauram aduda Thoubal District ki tongan-tonganba police officers singsu saruk yaki Panbai abadi kumjalising macama panyakai mapan gi October kunmathoida Ladakh ta Chinese Army na attack torokpada Laikhidraba police personnel tarabu ningsingduna amadi makoi gi kathokpagi thaunabu ikai khumnabu utuna chahi khudingi thauramasi pangthoktuna lakpani lại một thì qua bây giờ là cái cây của nó rất là đâu không mà lên đây Somebody